lamdam asi tongan-tongan ba puruk kimi singna saruk yaba sangai ran half marathon paktukre. Manipur sangai festival gi grand resort thoram chief minister N Birena ke lamjau da hokukre. Abadi Bharat ki apun bagi saktam sagat na ba honariba singi manungda Indira Gandhi su amani haina hanagi chief minister Akrami Bobina phongdukre. Karumjare ISTV Pauming Tabir Basmutaram Nokchare Hauzima Pungi Pau Manipur ki Tourism Department as Sinduna Manipur Sangai Festival gi Manguinana Tongan Balebak Sindagi Lakba Lamjeloi Amadi Damdamasida Lady Ba Tongan Ba Farup Kayana Saruk Yaba Sangai Ran Hap Marathon Ngase Sendradaki Chief Minister N Birena Lamthaduna Pangtukre Lamjela Sigi Sarukamo Oina Tongan Ba Muse Singi Loktak Run Amasung School Run Thoram Supangtuke Lamjela Sida India gi Mapalam gi Muse Sing Susaruk Yake Ngasigi Thoramadu Minister MLA Kya Susaruk Yake Pangtuki Ba Sangai Half Marathon Adugi Nupigi Open Category da Ethiopia Dagi Ayane Aiklek Nigushina Ahanba Nupigi Sahi Taranpal Mataki Category da Kangpupi Pangri Long Dagi Taimei Daimaina Ahanba Nupigi Sahi Nifu Manga Mataki Category da Kongjom Mamang Dagi Bemhal Toksom na Ahanbatake Nupagi Open da Ethiopia Dagi Lakiba Aifa Diro Hundena Ahanba Nupagi Sahi Nifu Manga Mataki Category da Nambol Dagi Wybrozen Ahanbatake Sahi Taranpal Mataki Nupagi da Okshu Mamang Lekai Dagi Taulem Kisana Ahanbatake Mako Matang Taraba Lamjelo Singda Manamatum Sing Yentuke Chief Minister Nongthomam Birena Sendrada Loktak Inland Water Transport Complex Amasu Sangake Asigumba Complex Loktak Tongan ba mafam tareta su Ministry of Shipping gi makhada sagadore Chief Minister Nongthomam Birena handaki Sangai Festival asi tongan ba mafam singda pangthoktuna mapalam gilam koiba singbu ahenba miyeng singsinana ba pandam thamle ngasi cheli balamjela sina Loktak ya koibada awareness pibaga loinana Loktak kanana ba hona bada ikoi khudimakna achoba thodang lomina se kaibul lamjaw masung Loktak patna lamdam masigi tourism gi khwaidagi phajaba mafam ni haike Pithibigi ngasi hongai ba khongchat sidai ko gi stage su yaw ngamna ba mapandagi mi la akanda mapandagi mi investors la akanda mapandagi lam koi basing la akanda mapandagi mi exports la akanda sengot sakala kanda ko gi leiriba lam si mi man ba mapandagi lam ko manana pukhat kadabani na adu mamiyo sing ado la kana ba kona bada la khaninga ba wakhalon pina ba kona bada ekoi thabuk sing si tawjabani haidana mayam gi hamda hana thamjage kaibolam jawu national park sini pithibhi janga si maming chali ba sangai magi leifam sidai da festival si toroga hena focus birga da pithibhi mi ana la na bagi dum bas kudung saba ma long na ba Loktak si ki koi badal ai ba historically naturally thadok na ba yaraktra ba dum ba laikai nakna na lai ba yum sing join di punna chatta ba ya ba aduna ni Loktak ke koi bada lambi sida ja koina marathon sela kanda manak nakla tario khun sing laikai sing mayam dugi awareness involvement lahen ne bi koina sinjibani Thasigi kunma thoidagi hogadoriba Manipur Sangai Festival gi curtain raiser thoram Chief Minister Nongthomam Birena kebulam zawda hodokre Forest Department amasung Tourism Department ani na sinduna pangthokiba thoram aduda Minister MP amadi MLA kya susarugya ke thoram aduda Chief Minister Nongthomam Birena government asigi pandamdi anoba puwari sembani India gi president na tang kunma thoida hodokadoriba festival asigi mangoinana kebulam zawda curtain raiser gi thoram hodokpa asina government asina tawgani haiba wafam ngakpa ngamle Loinana Manipur gi tourism gi puwari da anoba puwari ama oiragani masi pumnamak tourism department forest amasung kaibulam jaw gi chawraba mating dagini government na haido ki bawafam gi matungina nimit tarani chupna kaibulam jaw da su festival asi pangthukani sei kudingi festival asi sanga gi poknafam kaibulam jaw da leptana pangthukpaga loinana sauna pangthukpa yanana ba ekar kundong gi ahang balam ama miyamna pibina ba chief minister na appeal tawke
ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯛꯆꯔꯤꯕ ꯒꯣꯔꯃꯦꯟꯠꯁꯤ we came with a commitment aduni karino haiba kanda to preserve the history and the historical related things and to protect as well as to create history amusu ekoi ki team siri yauri today itself history create torobani haiba se mayam da thamjage maramdi ngasai aina hobula hajakiba kaibulam jaugi praja miyamna sangai gi dam ta waba sangai sibu karai da muthi ga ge karai da soi khi ga ge na waba mayam aduga magi sahi gi lakpa festival da di amta di uningi de ko amta ni toningi de ko na lakpa putu do eko gi anu ba government se hek lakpa ga ina lakok se ki bu mayam ta wi ramani sung soi soi da na kaibulam jau da sangai festival ge opening ceremony tongna ba tawbani hednai lakok se ki bani भारत की अपुनबगी सक्तम मंगसगी मिरोलना उब फंगलिबसे लेखिद्रबा भारत की प्राइम मिनिस्टर इंदिरा गांधी ना सेमगत सरंबनी हाइना ऑपोजिशन लीडर हानगी चीफ मिनिस्टर ओइबोबिना फोंदोख्रे वाफमसिंगसी मणिपुर प्रदेश कांग्रेस कमिटी ना सिंधुना कांग्रेस भवन दा पांगथोखिबा प्राइम मिनिस्टर ओइरंबे इंदिरा गांधी की चामरक सुबा मपो कुमोन की थौरमगा मरी लेदना फोंदोखिबने ngasi thauram adu da MP MLA amasung कांग्रेस की कर्मी कयाना सरुक याखे Jongan jongan ba wakalo lamadi politics na leibaga sida yengthina ba violence kaya marum yokhaliba asidagi ngakthokuna leibaga sigi miyam amasung apunba bharat ama oinaba ki damak president luchingduna wasak lauke thauronga mari leinana hanagi chief minister o ibobina phongdu khibada awang nongpok bharat ta leiriba state singa se Indira Gandhi na prime minister oiringai da state ki thak ta pukhalamba ngaktane ngasi fawada bharat ki apunbagi saktam sagana ba honariba singi manungda Indira Gandhi na lauramba thodang adu yaugna ubangamdre Indira Gandhi na bharat ki miyam ki damak kathoklamba adu ngasi gi miyam na kawbu leitre magna pamlamba du ngasi gi mirol da thabak oina pangthoktuna ma ki mafam da ikai khumnaba utpa oigani phongdukhe Urisha ay na mga public rally mo daw ang mga ay sikibay ay adugo ay gi ishatagi tarpati marik na bharot ki apunba sabdam bharot ki apunba integrity se masi session do isu ay naman na madugi ngara ni masika pala at aduna nasidi ko Indira ji na pamamba aduguba apunba India ma ayse sidi na relevant oirpa tungda nongmaibung purana rajbari da leiba all Manipur Women's Association gi short stay home da mapok kumon thorma siga mari leinana kampala madi chana thakna ba polam kya su yenthoke yenthobugi thorma du da Manipur Pradesh Mahila Congress Committee gi President L Tilotama Secretary Administration SGTN amadi party sigi luchingba kya na saruk yakhe Thasiki tang kunmathoi amasung kunithoi da City Convention Center da pangthogadoriba North East Development Summit ta MOU inanaba sem sari haina Chief Minister N Biren ngase mahaki Secretariat Office da pangthokpa pawgi mifam amada haikre pawgi mifam atu da Chief Secretary R Rashmi Additional Chief Secretary Suresh Babu amadi Manipur Infrastructure Development Agency midagi Vice President Sarugya ke Chief Minister na Union Commerce and Industries amadi India Foundation ga kusan naduna pangthogadoriba Business Summit asida North East ki Chief Minister Mari amadi tongan balaiba ki delegate sing yauna punna delegate chama humudra rom sarugyagani multinational companies singa MOU sign tongnabada natana Manipur si sel thumgi lamda khangon onba state ama ohenaba sarkar asina thabak paikhatli lebaki oina yamna kanagadaba thabak thoram sing asida maikai khudingdagi mateng pangbiu media singna su apikpa asoiba sing ngaknaduna positive oiba lambida miyeng thambiu sarkar asida praja singi maikaidagi pirakpa constructive suggestion sing taramna oi adubu ninganaba yaba amadi lebaki oina mangjagadaba wafamdi phongdok pirakanu haire city convention da tawgadabari city convention da tawlakanda madugi inauguration lo korga president di songla laga sangai festival inaugurate tawani aduga Village ki dudi makan tapi uji development summit di makan terus kemudian juga next station untuk berlama dulu itu sih kita punya mana sama-sama saja flight
individual bagi sama-sama plan pura pulang dulu. Yang mereka pergi live program saya dah. Ada ki kalau kerja sudah ada people si support lagi. Jadi mayam media ini now mayam support lagi. Ban blockade Iran itu mana itu bah. Lagi ekoi mapan tu lagi ekoi government tu hari bah. Maru ini dah foundation embassy mapan kita lagi content tu kita perlu macam am sound macam bang dikre. Mayam dari nak itu tu si sumber yang tahan fokus. Bodoh muka, dua muka, summit muka tu ni na. Macam mayam nak cooperation review. Thasiki kunmathoida India ki President Ramnath Kovind na Sangai Festival hauduk laba matung mathangi numita moirang da leiba INA War Memorial da chatkadori ba sigi damak helicopter tana na ba helipad moirang ang khalawai da leiba Hemam Nilamani Sports Complex da kana semgatli helipad sembagi thabak MLA Susindro na ahing nungthil nai da ni yengsile L Susindro na ISTV da semga sagaliba thabak sing quality leina subaga loina numit marini ki manungda loshinna ba hotnari helicopter ohum taga da ba helipad asi tung koina sijina ba yana na ba Chief Minister ga su tanaragani haike akhoi ngarang dagi haubne adama se akhoi ge Department of Home na tawba thabone aduga akhoi se nasigi midnight solution ba gi pandam ne adu lambi approach road semone adu helipad ohum semone adu akhoi ge date 22 da says President of India la ani stegi akhoi INA bukse akhoi by road ta chalaga akhoi ge INA da hana akhoi war memorials da akhoi chakani Hantana ahan boina koi moirangi history da haija batare India ki president ahan boina koi gi sigi moirangi jaga da visit lakpa sigi iroina na hairiba chopper landing gi jaga si ujik nauna semgot liba sigi port si tung koina satnaba yaba port ama semgot pa haiba si mayam gi apambo oiri cameraman James Keloina na ISTV paugi dama gyanaso rung khaibam moirang Malengi mapamatai da phangraba sangai kananaba madi Manipur gi tourism sakhotnanaba gi pangthokpa Manipur sangai festival gi stall sing sem sabaloibaga loinana stall chamanga yangkai taret ngarang sinakre Manipur gi chairman Dr. Waira Deshamna ISTV da hafta kangjebungda stall chani humputaret lamboi khongnang khongda stall chama marfutar oirambadagi miyam gi demand hena leibadagi lamboi khongnang khonggi chani kunthra taruk amadi kumalampakta stall humdrani thoi hapchile handak sahi gi festival asi mamangdagi top masak ama uba phangani Manipur da leiriba nat amadi chanabi sana khonaba yongi pothok kaya utkani masigi mathakta mapalam dagi stall kaya marum su yaurakpa hore haike festival asi pangthokpagi maruoiba pandamdi aikoina Manipur se pitri mafam kudimak tagi aikoigi tourism gi world class destination ama ohenaba adu pandamda adugum festival se pangthokhibani adu kumsi gi sahi sidagi di yamna hadi matik chama mafam ho haijaba tare hafta kangjibungda ekhoi stall mayam sadana ekhoi sida program ka su pangthok dawre loina lamboi khongnang khonggi ekhoi gi trade and permanent exhibition center sida khoi sabalo chale sida manung da leiba achaw ka mari mayai te leiba ka sida stall mayam sadana ekhoi cultural program sanaba semdana ang pomong gi mai gi music gi adum show mayam pidana yamna phajaba venue ama su oige dawre mapal lampak tu da su cultural show ama utpa yana banungti gi achauba sangam su sadra lere loina ekhoi gi khumal lampak ki minister dang gi jaga tu da ngasa khun haijar khiba ekhoi gi adventurous events mayam su utpa yana na ba hana se cycle ga tawra olamba kholamba hata kangjibung do asuna pugi dawre atai adventurous program mayam event mayam sports mayam se asuna putna boi damak ta khoi sem sakre Sendra Chingia koibada CRPC cha Manipur marigi makhada hayengdagi makhata ba order ma thoktriba phawba thingba thamni haina Bisnupur district ki DC na order ma thokre Clean Sekmai Turel haiba paujel puba khongsat ama Manipur Press Club tagi Sekmai Kendra gi MLA Ais Dingona lamthakre Center of Medical and Sales Representatives Union na sinduna pangthokiba thoromaduda BJP OVC Morcha gi Secretary NG Vizen Union gi Secretary O Pravin Susarukya ke Ais Dingona Sekmai Turel asi lamdam sigi lam koiba singi khwaidagi pamnaba mafam ama oibana Union asina Turel asibu luna na thamnaba paikhalakliba thabagasi thagatningai ni resource ningthina leitaba state ama oibana tourism sakot hananaba government na akanma miyeng changni haike
ina masi akoi local tourist gi sport ama oi hai du nei hajaning local tourist ki sport ama oi nina masi gi si akoi na kamai to na masi dagi hoina local tourist la ka nei da hoina thadan ba ara mo na kai plastic sing asi kamai to na hoina lu na na kamai na hoi dispose to dagi tam mo da fazana mo hoi well discipline hoina pochai se ari waste kano sing si kamai na tham dagi khot ke dagi na chingba singba asi hoi am asi hoi share na kano to organize to na pangthok pirtana singba प्रजा मैम दे अवेयरनेस प्रोग्राम अमा पीबसे याम हाइनिंगाय लेतना मसी प्रजा गी दमत कानबा अदुम कनो अमनी आइडिया अमा खरनेना आई मैम दे थमजन Northeast India Regional Women's Conference 2017 ngasi Bharat Vikas Parishad Manipur State amadi Bharat Vikas Parishad Imphal Mahila na sinduna thangal kaithel leiba dharmasala da pangthokre Thoramaduda Works Minister T.S. Bishwajit, Bharat Vikas Parishad ki National President Sitaram Parikh, Central Agricultural University ki Vice Chancellor M. Premjit, Parishad ki North East Region ki Regional Patron Dr. Sinam Rajendro Yauna, miyoy kya na saruk yake. Minister Bishwajit na nupi singbu imani haina khallaba matamda malem masida santi purukpa ngamgani. Hiram khudingmakta nupi singna mangjil thaduna chatpa ngamle. He na mangromda chatnanaba sarkar nasu nupi singda ehenba sakti piri haike. जितना भी पॉपुलेशन है इसका 50% तो हमारा महिला का है, महिलाओं का है। तो इसमें से क्या होता है कि ज़्यादा से ज़्यादा हमारे देश का महिलाओं वो अनएम्प्लॉयड है और इसमें से हमारा विश्व का इकोनॉमी जो अभी डाउन इतना जाता है, इतना सफ़र होता है क्योंकि हमारा इक्वली हमारा महिलाओं को हम एम्प्लॉयमेंट दे नहीं सकता है, इनको एम्प्लॉयमेंट इसको बढ़ा नहीं सकता है। इसकी वजह से हमारा विश्व का, हमारा देश का नहीं सिर्फ, ये हमारा विश्व में होता रहता है। तो इसमें हमारा आजकल तो हमारा मणिपुर में तो सभी लड़की लोग घर संभालने में, एजुकेशन में भाग लेता है और आजकल की वो पहले जैसा नहीं है कि आजकल का लड़की लोग तो पहले में तो घर में बिठा के घर में हाउस वाइफ बना के और सभी को वो पढ़ा के क्या करना है बोलता करता था, लेकिन आजकल तो सब चेंज हो रहा है। नॉर्थ अमेरिका की कनाडा दा चतुना लाइक तमनिंगबा अमदी थबक तौदुना खुंदा लेतानिंगबा मियोसिंगदा मतौ करमना मफम अदुदा चटकदगे हाइबगी मतंगदा वाइस वॉलना सिंधुना लमयानबा संगलेंदा सेमिनार पांगथुखरे वाइस वॉल की प्रेसिडेंट डॉक्टर रासना कनाडा हारिबा लेबागा से इना खुनबा शांति लेबल लमदमने लेबागा सिदा चई खुदिंगी इंडिया दगी मियोय लिसिंग निफुरोम लाक्तुना मई तमत नतना खुंदा लेताबगी खुदोंग चाबा फंगले अदुबु मणिपुर दगी दी चही अमदा मियोय अमा अनि दगी हेना लाक्ते इंडिया की स्टेट केरला दगी लाकपा केरलाइट सिंगना चही अमदा मखोगी स्टेट ता थादरकलिबा सेल्फम असे रुपा ट्रिलियन अमा हेली मसी मखोगी स्टेट की चही की बजट दगी फावबा हेनबा सेल्फमने कनाडा दा लेरगा स्टेट असगी कानबा थबक तौबा याबा कया सुलै चनिंगबा मियोय सिंगना खुदोंग चाबा लौबि हो हाइखे केरला मैं केरलाइट मैं पान चलगा सही में थारे पैसा से 2016 दा 1 ट्रिलियन इंडियन रुपीस ने अदो थारे पैसा ना मखोगी स्टेट बजट की साव बारी में हेली अदुगुम्बा opportunities in the Gujarat, Punjab, India, from China, from Travel, and the Mana Manipuri is Kanagadi, Salaga, the Tavas in the Lova, Yagani have a program. Cycle area the PMGSY gi thabak mawong chumna pangthok hanana kuki in P cycle gamkhai case o yauna tongan ba civil society signal lepna kre Hauzik area sigi sanction tawraba thabak sing local contractor sing da tawhaning bagi apamba phongdokladuna marilainaba department na cycle subdivision gi oina local contractor sing da pibinaba puning sing shili cycle da leiba kuki in P cycle gamkhai gi office da pangthok pa pau gi mifam amada president Saimang Lufona subdivision asida scheme asigi makhada paikhat khiba ing solution ani tara taret ki thabak sing quality phajana ngaktaba thabak loisindaba kaya marum leiri thabak sing asi ayambana local contractor sing natabana paikhat pani organization sing na thabak sing asi kupna yengsinduna mawong tana sunana ba amasung matam sana loishinana ba honagani
saimangna makhatana molkongi bets handaki chawda amang ata thokiba adu PWD na yengsinbina ba pungning singsinke 2017-18 gi work singase yaragadi hogi local contractor singda rural development amasung authority singna mase akogi local contractor singda masi preference PBU haina akogi civil societies dagi appeal tawjaningi Kathokpaga loina na miyamgi mateng pangnana bagi thabak tawgadaba Society for Empathy, Belief and Affection ko balup ama soibam lekai community hall da semkre lubasigi president wahengbam rojitna Ketrigau Kendra si saukhatna bkhona bada khardang oirabasu mateng pangnana ba miyamga puna thabak tawminana bagi lubasi sembani haike Ladiba Praja Pumpana, Kogi organization, you support to Viraga, Hene Hena, Wankat Patakta, Mateng Panganingi, Masisemi organization, Akwimanga Taragi, Natrakana Gumba, Koi, Mui Karagina Sadi, Kendra Zigiliba, Nipunkudi Makini, Steleriba Angang, Ahanpi Angang, Low in Maki, Adana Sugumba, Akwigi organization, Sita, Mayam Luinamaki Honjaningi. Uripo polem lekai gilambi ningtina sembi dababu yaning daba fongdok tuna youth library and club amadi polem lekai maira paibi anina lambi thingbagi khongjong changsinkre maira paibi gi president sana tombina local MLA da hairaba sutabi dre makha taba khongjong changsinkhigani haire Uripo polem lekai gi imai bin singna phamjei base base akhoi gi yamda khudong chadaba ama oibadagi akhoi phamjabani adu akhoi khangwa ngamba akhoi khangjerabani khangwa ngamakta da imai yen pona mase loi thola abani basi gi lambi se yamda maru oiba ana ye isugun kari loi namak chatba lambi ni masai sida akhoi na sembi haidada akhoi gi mihut oiba Joy Kumar the Soko Hajarure, Adu Tabak with a Pangtok Piraktabagi, Akoi, Kavargi Tonga, September, the Hapsabani, the Nangarang, the Somo Hapsakre, Adu Marile, the authority Singsina, Amata Yang Sambita Badaging, Asi, Akoina, Lambi sitting Javani, Masida Kadugumba, Atu Matanda. Yang bila dragadi akoy masidagi hena akalakan ba khongjang changsalaga lambi thoga khopa loina ma akoy tawjaragani na akoy haje Social Students Union Manipuri Thomi Anina Yellow Mi Kanana Bagamari Lena Changchilakpa Khongjang Matangda Ngarang Simi Unaduna Wari Sana Badagi Chara Henbagi Khongjang Handokle Haina Ngasi Manipur Press Club the Pangtokpa Pamu Singa Unabada SSUM gi President Tanoranjana Phongdokre Yellow Mi Sak Khangdoknaba Thoksil Semba Drafting Committee Semba Public Hearing Pangtokpa Valley People and Land Protection Semba Yauna Wafam Kayada Yana Badagi Khongjang Handokibani Haike Luki Wangangloi CS Iboholna CM na piri bathajaba se thabak ta onthok trabadi makha taba khongjang changsingani haike jangasi Manipur sarkarna thajaba pirakpadagi chara heliba mioi ani ngasidagi aikhoi chara helbi khongjang se handok chare aduga praja niyamda thumjaningba wafam amana Manipur lengangna lagliba 2017 gi ningtham mifamda yellow mi kannabagi bill Botok lagani hai duna thajaba Honorable Chief Minister Sri Kai Kunajirba Sri Nongthongam Biren Singhana Bibi Rakhibana Iram da Manipur gi Ereja Punamakna Yellow Mi Kandaba Yade Haiduna Sangsiliba Khongjang Singh Ningtham Mifam Sida Botok Kaduru Bill Asibuk Tangdi Ngai Minersi Haiduna Haijari Karigumba Thajaba Asiki Wangmoda Bilasi Putoktaba Targadi, Manipur the Labiner Kundaminariba, Irecha Punamakna, Makatana, Kongjang Junction Minasi, Haidana, Masigi, Pamliba Mifamgi, Warepasi, Miamda, Tajare, Maramudana Miam, Punamakta, Hari Bennington Mifam, Asibuk Tangdi, Raja Punamagna, Naiminarsi, Sarkana, Tabak on Tokpa, Rakbara Haibado, Young Minasi Haidana, ISTV Kutanga, Raja Miam the Pauganjari. Caesar Hospital Lamphel Police Station Amadi IMC na puna Sinduna Lamphel Police Station dagi Caesar Hospital Faubagi Lambi gi Amorakai Sing Sengdokre Caesar Hospital gi MD Dr. Palina Lambi asi Nongmada Miyoi Kaya Marum Chanaribani Masigi Matakta Mapalam dagi Miyoi Kaya su Layang Balakpada Amot Akai Kaya Marum Ubasi Ikai Ningai ni Haike Isi garim to wala aga hundok sem thengnare aduna anang bakangun di nati have su koi khangjei ado sigi si koi matung manau to honingde aduga koi tasengna sigi damokta khomna bagi damokta tongan ba NGO mayam su lei moi involve to biraga mai mem degi khomna bagi dugi mong ta tobiu tongan masigi hundok phom le rabani
aduga sidi lambi da mi yam chathok chasin tor lambi sida ude natraga khangde na nungdang da ge la hundok si tawgira Lampel gi OC ke Dinesh Kumar na miyam na amorakai sing mafam san hundok piu karigumba Lampel police na thengnarabadi ain gi matungi na chairak pina ba khonagani haike ya amorakai ju hunje ga mapan gi dana kari oini khoni khanbi daba masi gi se khitang thadok pisi karigumba hunje ku taraga su ngai maham chabam lei akoi yum yum da sum khomba lakpiri ko adura sum hunje pina ba aina haijari adugi mathakta ngasagi akoi hujik narhal matung sida masi gi maru oina masi gi stress sida akoi gi jurisdiction su oibnina masida phatta haudi hunje bu khotpa kai gum lei taraga su akoi lampel thana gi tim madum swaida adum patrolling chalaga kai gum thena ga di akoi dum masida matik saba adum lahom thokpa action am loguni khoina Churasanpur district ki Saikot Kendra gi manung chana leiba Sagang Government Higher Secondary School gi awatpa oza thabira u haina school asigi mairoi singna wakat khongjang changshin kre school asi handak gi session dagi higher secondary thakta upgrade tobani session asida science amasung arts ta punna mahiroi marfudra ming chanduna class sataba hore adubu arts ki oina oza amakhak lei adusu join tawradabadagi mairoi sing larik tama phangre nimit tareni fawbagi manungda awatpa oza sing tharaktrabadi class amadi exam boycott tobagi khongjang changshilagani hari maram oiduna hojik phaw arts ki class amata lokhatre adubu exam gi form fill up ki matamdi lep khre hojik phaw bada class ama phaw ba tawdana karamna exam thagani maram asina sarkar na athuba matamda Sagang Government Higher Secondary gi awatpa oza sing tharak trabadi ekoi student punna exam boycott tawgani Infalis police na nga sayuk Bergasandra Open Air Theater gi kha thangba Mahabali Kabui Khulda thiba humbagi thabak chathakre bel da thorakpa yauna mioi taramathoi makhata na verification tawna bagi damak Porompat police station da khusinakre Jiribam police na su commando amasung nupi police yauna Kalinagar Lugrejang area da yum da changduna thiba humbagi thabak chathakre thawdo adu da mi fami pundi yaukhide operation loiraba matung turel mapanda su khongna patrolling chatke BJP Sanga Yumpham Part 1 amasung 2 Mandalna Sinduna BJP Manipur Pradesh ki Hanagi Vice President Thokchom Jadumani Zilla Parishad Member Raj Mohan Khangabok Part 1 amasung 2 gi Pradhan Singh Taram na okre Manipur Real Bank ki Sanga Yumpham branch ngasi Sanga Yumpham nungphau kaithil da Khangabok Kendra gi MLA O Suraj Kumar na hangdokre Taramadu Sanga Yumpham Gram Panchayat Part 1 ki Pradhan MD Zakir Part 2 ki Pradhan Ramida Begum Manipur Real Bank ki Chairman Dr. Prashana Balkumar Susarugya ke ngasi hangdokliba branch asina bank asigi kunithoi suba branch ne MLA O Suraj Kumar na bank asina koi badalaiba khungang kayagi lomi sinmi singda kana ba pibangam lagani bank asi mai pakna chalaiduna masdagi kana ba phangnana ba khona bada miyam gi achoba thodang lei haike future da lakaduriba matam singda sakhotpa bank ama aduga laiba praja mayam da kana ba maximum level da kana ba pibang ngamba oirasinu hadena mapuda duwa to minaraga masi achoba success ama oina ba mayam punamakta akoi hona minasi haiba wafum khase thamaga ai matang sida tension jarge Manipur State Cooperative Union Register Cooperative Society Manipur amasung District Cooperative Society Imphal Isna Sinduna Humbumdoi Suba All India Cooperative Wiki Thoram MZ Avenue da Laiba Imphal Urban Cooperative Bank da Pangthokre Thoramadu da Manipur Women Cooperative Bank ki Chairperson Daishram Puinabati Deputy Registrar Oiramba Kesh Tomba Imphal Urban Cooperative Bank ki Assistant General Manager L Dinomala Susarukya ke All India Cooperative Week Celebration Kangpukpigi Community Hall da Pangthokre Thoramadu da Sadar Hills ki ADC ki Chairman Hauklal Hangsing Vice Chairman Thangjakang Bisau Manipur State Cooperative Union gi CO Jiten na maru oiba miyosingoina sarugya ke District Health Society amadi District Family Welfare Office Thawal na punna sinduna District asigi masafaba angang singi so Thawal wang matabada laiba CMO Office da pangthokre Zangdamnaba sida Thawal Kaksing amadi Lilong Block tagi khangalaba angang kuntare na sarugya ke hawdopagi thoramda CMO Thawal Dr. N. Jayant Kumar District Family Welfare Officer Dr. N. Akendra District Family Welfare Officer Kaksing Dr. K. S. Memcha State Nodal Officer Dr. A. Selvia Susarugya ke Thasiki kunipanda Imphal da pangthokadaba state level competition gi damak angang ahum khangat kre Thasiki taramanga da Chandel district ki sajik tampak da Assam Rifles ka lalolup amagi marakta kut thongna kibada
ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯊꯣꯛꯆꯣꯝ ꯅꯤꯡꯊꯦꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯊꯝꯕꯤꯔꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯅꯤꯡꯊꯦꯝꯕꯒꯤ ꯑꯄꯣꯛꯄ ꯏꯟꯗ꯭ꯔꯖꯤꯠꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 2ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯟꯗꯛꯇ ꯁꯖꯤꯛ ꯇꯝꯄꯥꯛꯇꯒꯤ ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯈꯪꯍꯜꯂꯛꯈꯤ ꯅꯨꯃꯤꯠ 5 ꯍꯦꯜꯂꯕ ꯐꯥꯎꯕ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯇꯕꯗꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯕ ꯐꯪꯗꯅ ꯂꯩꯔꯤ ꯁꯨꯒꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯋꯥꯀꯠꯄ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯈꯤ ꯑꯉꯥꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯉꯥꯡꯁꯤ ꯒꯥꯔꯤ ꯆꯠꯈꯤꯕꯅꯤ ꯒꯥꯔꯤ ꯆꯠꯈꯤꯕꯗꯒꯤ ꯆꯍꯤ 2 ꯁꯨꯔꯦ ꯃꯥ ꯆꯠꯈꯤꯕꯁꯦ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡ ꯇꯥꯡ 30 ꯌꯥꯎꯗ ꯁꯤꯐꯥꯏ ꯀꯥꯞꯅꯕꯁꯤꯗ ꯃꯥꯁꯤ ꯌꯥꯎꯔ ꯂꯩꯔꯝꯃꯦ ꯃꯥꯁꯤ ꯌꯥꯎꯔ ꯂꯩꯔꯝꯃꯦ ꯑꯗꯨ ꯌꯥꯎꯕꯁꯤ ꯃꯥ ꯀꯨꯏꯔꯦ ꯅꯨꯃꯤꯠ 4-5 ꯁꯨꯔꯦ ꯃꯥ ꯑꯉꯥꯡꯁꯤ ꯌꯥꯎꯕꯁꯦ ꯑꯗꯨ ꯃꯁꯥꯁꯤ ꯑꯁꯥꯔꯛꯄꯅ ꯐꯥꯔꯦ ꯃꯁꯥꯁꯤ ꯑꯗꯨ ꯐꯥꯔꯒ ꯅꯨꯃꯤꯠ 4-5 ꯁꯨꯔꯛꯄꯁꯤ ꯃꯥꯁꯤ ꯊꯥꯗꯣꯔꯛꯇ꯭ꯔꯦ ꯄꯨꯂꯤꯁꯁꯨ ꯁꯤꯟꯅꯔꯛꯇ꯭ꯔꯦ Sangai Festival da Sumang Lila gi International Fest sama pangthuklagani haina Manipur State Sumang Lila Council gi Lifetime Secretary Hemantana ngase Sumang Lila sanglen da pangthokpa pawmusinga unabada phongdukre masigidama Council Academy Sub Committee gi Chairman Naba Warepana Chairman oiba mioi 15 saba committee ama su semle lupa lakh 8 lom changna pangthogadoriba fest asigidama Manipur Sarkar gi maikaidagi lupa lakh 2 piragani khangalakle Sumang Lila gi International Fest asina Sumang Lila si international ki thakta pukatna bagi lambi ama oiragani haike Sumba international ki Sumang Lila festival ama Sangai festival si international ki thakta Manipur government host oiraga da pangthok piba pot ama oibanina masigi manung sida council asina yamna katiktang akoi gi sillang bagi pangal ghar ga pibiradana akoi da festival ki organizing committee ngo oiro festival lu toro Sangai festival during Sangai festival si manung da International Sumang Lila Festival ama silo ga na haibirak pasida akoi yamna nungai jana mase singe tokjage Naba Warepana pangthogadoriba International Fest asi mapung phana na ba miyamna mateng pangbiu haike bu khuding magna sogat pining ba kangbu khuding magna hiram somda miyang sanction biraga amatta ngaijeraba Sumang kumai hariba performing art form yamna ma aikoina tapna sawong kaya dagi semga chalaklaba ngasi traditional oraba performing art form ama oina malem de saktang na bagi damakta lejeribe ase masibu yokachana na bagi wakal adomda hande ki festival se koina sinjabani Mongsangai makha lekai da leiba all as home da uripok khudrom lekai da leiba Eric's Cafe na lupa lising 13 chamanga nifu kusina kre Hana Imphal East District Jila Parishad ki Upadaksha Oiramba N Nilakomol Su Mongsangai da leiba all as home da al oiraba singna sizinana ba call leak kaya yenthokpaga loinana achamba saklen amasu chaminake Andaman Nicobar gi jail da Manipuri kun fashi togduna hat ki hariba se archives ta leiriba record ka manadabana waribu lana lamjing le haina Nagamapal Singjubung da leiba United Songthang gi President Songtham Tomba Kauba mi amana ngasi Manipur Press Club ta pangthokpa amada pawmusinga unaba amada phongdukre sayena si leitana ba ekoi pumnamakna khangmina ba tangai fade haike amjiri je mi kuni thoi chakibida mari khakti moi maming si website yauraga atai maming si happy dreva ada koi leiba lengak sakar sina anu sakar sina masigi moi punamaki konsel laga mari khatang yawba taba lemori batrai panjigi maming se website yahun biyo list yo chakibinina aduga makoi masigi chakibasing sigi maming matha moigi tarik kya tha gibno moi tha isbigi loina record li leibaneba karamba jahaz saki tarik kya tha gi moi se aduga Andaman Nicobar da tarik kya thungi aduga makoi si thadok khrabra thadok kitabra moigi makti yawba khamba sing laisraba ko amadi khoigi September khoigi December 30 ta sikre 1894 da masi misu record leiba aduna masigi chap chaba finding ama government tawira kutokbiraga masi akoi lebak mya anta phungdok piraga di akoi ngai bai tare ko San Isor Award pirakraba chawba kamsonbu okpagi thorama ngasi kaklong da pangthokre thorama du da kaklong ge khulakpa KS Maituna Ji Moirangjaw amade Japuilu pamaina maru oiba myoising oina saruk yakhe chawba kamsol da kudolpot piduna ikai khumnabot khe Arambam memena iba Chillo Pamjana Kauba Sereng Lairik ama Dev Literature
फोंख्रे थरम अदुदा वर्क्स की कमिश्नर कांगजम राधा कुमार कल्चर फोरम मणिपुर की प्रेसिडेंट प्रोफेसर बिहारी अमसुंग मणिपुर यूनिवर्सिटी की डिपार्टमेंट की असिस्टेंट प्रोफेसर डॉक्टर कोइजम शांतिबलाना मरुब मियोइसिंग ओइना सरुक याखे फिशरीज साइंस डिग्री होल्डर सिंह चनफम खंगदना लेबदगी कर्म माइकेदा चटकदगी हाइना ऑल मणिपुर बैचलर ऑफ फिशरीज एसोसिएशन की मिहुट अहंथेम रॉबर्ट नांगसी मणिपुर प्रेस क्लब पांगथोकपा पाउमिसिंगा उनबदा फोंदुख्रे हौजिक फाउदा मी चामंग यांखै मुक लेरे ग्रेजुएट लोइबदा नते मास्टर लोइबा पीएचडी लोइबा लेरे मसिदा मास्टर पीएचडी लोइबा कांगु सिंगसिना थबक सुफम नोफम खंगदना अखोइगी स्टेट नॉमिनी होइना मणिपुर स्टेट गवर्नमेंट ना थाबिर मतुंगदा अखोइजे रिक्रूट तौबिदे अदुइ मतुंगदा डिपार्टमेंट दा अखोइगी लाइरिबा स्किल सिंगसे यूटिलाइज तौनबिदे असिना अखोइबु कांगा थांगदा लोइना लेहलदा थंबिदे मणिपुर सरकार की MOBC डिपार्टमेंट की मखादा लेबा वाकअप बोर्ड मणिपुर ना इम्प्लीमेंट तौबा मद्रासा मॉडर्नाइजेशन स्कीम की ओजा सिंगी रेगुलराइजेशन प्रोसेस लागलिबा तांग 15 फावबगी मनुंगदा लुसिंद्रबदी मखल मखा कया की खोंजंग संगसिलगनी हाइना ऑल मणिपुर मद्रासा मॉडर्नाइजेशन टीचर्स वेलफेयर एसोसिएशन की वाइस प्रेसिडेंट अलसार अलीना ngasi मणिपुर प्रेस क्लब पांगथोकपा पाउमिसिंगा उनबदा फोंदुख्रे अतो मतम द एस एन एस पॉसिबल कोई लोइनब तौरगे हाइबो वाफम दु नतना ngasi बाबा थबुक कोइ नोन थोरकगी अखोइ द ममियम फोबा ताद्रे अदुना अखोइ न थमजनिंगी बदी चेयरमैन अमसुंग सीओ न अखोइगी गवर्नमेंट न थिंगक्तनी की ममांग द पीबे याबा अखोइगी ऑर्डर से पिथोक्तन थंबसी मरम करिगिनो अन गवर्नमेंट थिंगलगा मखोइनी मत एक्शन लोबियु हवम मरक चिंगथाम लेकाइदा लेबी कैंसर पेशेंट लोंगजम मनीसंग अमदी डिफरेंटली एबल ओइरबी माकी मचानुपी लोंगजम बिजेंटीदा हेल्पिंग हैंड्स फॉर पीपल मणिपुर ना लुपा लिसिंग यांखै की मटिंग पिख्रे लेकाइ अदुगी मैरा पाइबी सिंगल लोइनना लुबसिना ममा मसागी युमगी अकोइबगी फिबम सेंदोख्रे लुबसिगी प्रेसिडेंट प्रेमजित मुरांगथेमना लोंगजम मनीसंगी अनाबगी अचंगबा सेनफम सिंग लुबसिना पुथोकलगनी मचानुपी बिजेंटीना तमलिबा कॉलेज असिसु ओजा सिंगा तानादुना पांगबयाबा मतेंग पांगलगनी बिजेंटीदा सरकार की थबक अमा पीननबा मरिलैनबा सिंगदा तक्सिलगनी हाइखे लोंगजम मनीसंग अमदी लोंगजम बिजेंटी हाइरिबा मियो अनिसिगी मतेंग पांगलनी हेतना अखोइ ngasi डिक्लेरेशन तौजबनी अदुगा मखा तरकपा कैंसर की केमोथेरापी की ट्रीटमेंट बुरो अमा बुरो अखोइ मसिगी दायित्व दो अखोइना हेल्पिंग हैंड्स फॉर पीपल मणिपुर ना लौजरे जवाहरलाल नेहरू यूनिवर्सिटी की निफुमरी सुबा मपक कुमोन थौरम पांगन पॉलिटिकल फोरम मणिपुर ना सिंधुना ngasi मणिपुर यूनिवर्सिटी की कैंपस दा लेबा JNU PG स्टोन साइट सेंटर दा पांगथोख्रे थौरम अदुदा बीजेपी मणिपुर प्रदेश की वांगांगलोय ओजोय पांगन पॉलिटिकल फोरम की प्रेसिडेंट मोहम्मद अजीजुल हक हानगी मिनिस्टर के टोम्बा UCM की सेक्रेटरी BM यामिना चिंगबा मियो क्याना सरुक याखे ओजोय ना हाइखिबदा मणिपुर यूनिवर्सिटी असी मतौ करमना फिबम असी यौरखिबनो हाइबसे यूनिवर्सिटी असी की वाइस चांसलर अमदी रजिस्ट्रार ना खंगफम थोई चीफ मिनिस्टर ओइरंबा मोहम्मद अलीमुद्दीन ना मणिपुर यूनिवर्सिटी असी की लौरंबा थौदा जवाहरलाल नेहरू यूनिवर्सिटी लिंखलंबगी पांगथोकलिबा थौरम असी मणिपुर यूनिवर्सिटी की वाइस चांसलर अमदी रजिस्ट्रार ना नुमित असी मपुंग फाना पांगथोकनबा अयाबा पीदबा अमदी कम्युनिटी खाइदोकपगी वांगांग असी कंडेम तौई हाइखे मादी ताई पुलो कोई चलो हम अपा लाइक तमुनी से यूनिवर्सिटी लिंग यावरो करा नो सेंजा तंजा कर तौरगा स्वाइदा रेस्टार वरी वाने मणिपुर यूनिवर्सिटी दबु करंबा एग्जाम्पल सेट तबु याबम पुथोरके फुरा मगी वारी नतना यूनिवर्सिटी की फाउंडेशन तौ कांद कम्युनिटी मयांगी इंटरेस्ट है आई डोंट अंडरस्टैंड द लैंग्वेज ऑफ द VC करी हाय नो माई लोन दोई खंगतेने BC न ngangiba londo madugi language do ojo ina khangteba Lions Club of Kanchipurna Sinduna ngasi Manipur University ki ahanba gate laiba Lions and Lokendro gi yumda District Governor 322D Lions Radha Agarwala gi official visit ama pangthokre thoram aduga mari leinana Lions Club of Kanchipur Centurion gi charter celebration amasu pangthoke thoram aduda Centennial celebration के Chief Advisor Lion MP Agarwala, Lion and Gojendro Singh, Lion Ice Mani Kumar Singh यावना अतई थौपुबा क्या सुसरुक याखे राज योगिनी ब्रह्म कुमारी नीलिमाना
Brahmakumari gi hiramda thabak tawrakpa chahi yankai surakpagi Golden Jubilee thoram ngase Prajapitra Brahmakumari Ishwariya Vishwavidyalaya na Sinduna Dharmasala da pangthokre thoram aduda Education Minister T.S. Radisham Indian Medical Association gi President Dr. K.A. Solochana Brahmakumari North East Guwahati gi Sub Zone in charge Ras Yogini Brahmakumari Sila Siza Hospital gi Medical Superintendent Dr. Jugindro Amadi Jennings ki Academic Dean Professor W. Gyaneshwar na maru iba miyoi sing oina sarukya ke. Education Minister T.S. Radisham na haikibada ngasigi tangdu leitadraba matam asida meditation tawduna punna chatpangamlabadi santi fangbangam Brahmakumari singnasu meditation tawbagi thabagasi atopa miyoi singnasu tawhannaba honabiu haike. Aduh ini kita ngasi kaham sih kaya tahu kan, musibah mana mana tu pun ya. Aduh main tahu tu na Brahmakumari mayam se, si mayam se na apa wakal kata kalau Paramatma phangna ba aduh on lagi spiritual truth aduh sahaja aduh khal laga lagi rawa. Aduh ini ngasi apa wait kata ngai lagi apa kata sebenarnya. Aduh aku ini kanai practice tadi aku tahu deh. मधुना फायदे सॉल्व प्रॉब्लम दी we attend functions हम लोग फंक्शन में जाते हैं ऐसा सम्मेलन में जाते हैं हम डिस्कशन करते हैं लेकिन हम असली लाइफ में हम अप्लाई नहीं करते हैं हौजे attend में प्रेम तंग लोग चांगी लेबर सोलत पदेगी पुचू सिंगतबा हक्चम चोथरबा तुम्बा चाबा यारक्तबा खोंग हमा नुमारक्तबा सिंगिदबा अमत्त नायब उपायदी जॉलिब सायर अमसुं Jolib capsule with changin sinavio. Pinasia Coaching Center, the best and only trusted coaching center in Imphal. Pinasia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Pinasia singna amata ngaraba coaching center ni. Miyamna center sida thajaba thampi. Manipur miyam ki nungairaba pau Sky Hospital Parampata Chase Medicine amasung Cardiology ki OPD kudong saba leijari ahenba kudong saba galwenna Ops and Gynae amasung ENT ki OPD kudong saba su leijari akupa marol gi damak makhada pichariba phone number natragana reception ga tana biduna hana book toption biho Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Break matung na mayam taram nokchere makata pauda Chingtam anigi integrity haiba waklola sida ningol chakopagi thoroma malang thabal kunja awang lekai de leiba Ibudau Pakhangba Community Hall da United People Welfare Association na sinduna pangthokre thoramadu Manipur University gi Professor Dr. L. Ras Mohan Chandal gi DI Priyo Kumar All Manipur Students Guardian Association gi President Chumati Bala yauna American saruk yake Professor Ras Mohan na lamdam asigi ningol singbu izati bizati khaidana club asina sinduna ningol chakop gi thoram pangthokliba si afaba khongthang ni haike ngasi apa ki history kaya ama or sai kaya mamang dagi missing bahas ki bago matam ki mamang amadi matung dagi loina lapin raba apa ki sing isal sing mai bel sing loina na lang thamada leba mai bel isal sing adiga koi mam kullaga ngasi sumana tak sabi na mapang wai bisai ki kuchida yamna important raba tamban ni ai na ai loge ni Amarom da New Zealand da suma famadu da leiriba mitai singna ningol chakobu thorom pangthokre nat ki oba phizol setuna amade iramdam gi oiba mathel lukoi kaya semduna punna sak samina baga loinena mafamadu da leiriba ningol oibi singda mabung mopa singna chamba kudol sutamke Sports Authority of India na Sarita Regional Boxing Academy da boxing sanabada changba masak mathum sing yenthokre Mayang Imphal da leiba Prabhavati College da pangthokpa thorom aduda Sai NERC gi Director Francis Marvin Sai gi boxing coach Elibomsa boxer Sarita yauna sanaroi singi ahalaman singna susaruk yake
Saigi Director Francis Marwina boxing masana sakot nabagidamag asigumba academy ama lingkhatpa si afaba khongthangi haike. Boxing coach ibom sana lamdam asiki afaba sanaroi sing mapal lamgi tongan ba company singi sanaroi oina leibagi chang hengalakli haike. Boxer Saritana haikibada academy asina sahi mangagi manungda national gi thakta sanaroi ohum putokre maki oina su Olympic ta gold longna naba kona kigani haike. Loba yaure adagi angang ahum amusu thabak changre aduga hoji amu angang akhoi academy de angang nipa inter school national sanaba moi chakadori adagi hunjuk pogi oina di performance am phajari angang india camp dasu laire aduga khoi ne hena moi de puning thogat piba khoi ne hena puning thogat piraga hena ai sasu ai hojik amuting try di tawgi di khalli olympic ki mathangi adubu aina ngam haudraga su aigi Saturday Olympic goal Ministry of Human Resource Development na Sinduna September mangada New Delhi da pangthokiba thoromda National Award phanglaba Samusang Santipur Primary School gi Headmaster in Charge oiriba Oza Kangjam Jentabu okpagi thoromama Mang Imphal Santipur da leiba Primary School da pangthokre School Management Committee amadi Samusang Santipur Primary School na punna Sinduna pangthokiba thoromaduda Mang Imphal gi MLA K Robindro Wangwegi ZEO Y Hemchandra Yauna Miyokana Sarukyake. Awardee K Jentana Panglakpa Lupa Lising Yankagi Senfam School Management Committee da Sinake. Tauronga Mari Lainana MLA K Robindrona. Hauzik Lairiba School Ayamba Mahiroi Singh position Longanaba Amadi Mahiroi Singh Masing Yamna Ming Chalanaba Konaduna Lady Haike. Lakani paisa kayam talona even private school ma'am talona quality legada quantity de chale satra kyam lakani handak sahi dina akhoi hujik yeng da bisdi lairiba atopa state competitive oiba juksida satra sing hujik tamiba hoigi manipur ta natraga anywhere yamna sothara ba khom natraga outskirt oiba atopa metropolitan city degi satra sing competitive oiba kamaina ta utage habise akhoi hujik gi tamiba tare daga tare yamna Mothers Day gi thoram ngasi moirang okshokbung leikai mandop ta pangthukre okshokbung leikai development committee amade citizen club moirang ani gi makhada national service scheme unit 1 amadi 2 moirang college na sinduna pangthukiba thoram aduda art and culture gi director Tushila okshokbung development committee gi president Konjengbam Maipak hana electricity gi chief engineer oiramba Hemam Bihari Moirang college ki principal Dr. K Anand amadi citizen club moirang gi president Hemam Fulena maru oiba miyosing oina sarukyake Tharonga Mari Lainana Director K Susilana Nupi Singna Manipur da achoba thaudang lauduna lakli Mapuroi ba laikhidrabi ahal singi damak project kaya paikhatli tha thagi pension fawba piduna makhoi gi mateng oinana ba sarkar asina khonari haike Karmaina tawdana thangwadage haibase masi mama oibisingna aduki mati gyan ta phomthoi mapa oibisingnasu mama da infopidaba aduga mapa oibisingnasu mama ga kusam nazarga ani du thong manana masa singa du seminaragadi masigi afabase urakani haibesu ayam tanjai Leo Club Thobal na Leo District 322 D gi makhada leiba Leo Club singna pangthukpagum Clean India Best India haiba thimda ngase Pak Sana slogan poster campaign pangthukpaga loinana marks yenthokre All Manipur Tami Chingmi Apunba Nupi Luki ing Solusingani Taratagi ing Solusingani Kun Pawagi Oina Naung Taupuga the Musing Ngasi General Body Mifam Pangtuna Kankre S. Momon Lemana President Tiam Nalini Amadi G. Aruini Rongmaina Vice President Aduga General Secretary Oina Fry Lakpam Sana Hanbi Debi Yauna Ate Executive Member Amadi Advisor Sing Su Kankre ISTV da Sandokliba Fashion TV HD Asia Channel number 398 ta aduga Fashion TV SD Asiana channel number 3 ngakpigani 232 da fanglagani haina network asina khangalakle Assam Rifles amasung Meghalaya Police anina punna kusamna duna tiba humbagi thabak chathabada NSNK gi Finance Secretary Inovi Avika Ashumi Fare Hari Mangondagi hauzimaki oinadi khuchu khulaina chingba amata fagat pangamdri hari banbaya badi NSNK amasung Bharat Sarkar ani gi marakta ceasefire tongnarambadu haukiba chahi ing solusingani tara mangada lalolup asina handokhibani Manipur Library Association na Raja Rammohan Roy Library Foundation Kolkata amasung Art and Culture Department ka khusamnaduna Libraries in Search of Academic Excellence
Making Sustainable in Digital Age haibasida numit nini sathagadaba national seminar ama State Central Library da hudokre thoramaduda Art and Culture ki Director K Sushila Association ki President Kangjam Chauba Guwahati University ki Professor Sanjay Kumar Susarugya ke Association ki President K Chaubana ahongba singi marakta library da su anoba lairik phangan batangai fade State budget ta habliba selfamna anoba lairik konadabana Central Library da lairiba lairik sing ayamba matamga chanadraba lairik oire masina library sitharakna bagi maram oire haike हाइबसे अखोगी ngasi nainariba seminar asina tai adana hariba punam sing se akhoi nainagani akhoi ngasi nainariba seminar na singma awareness program na singma sathajari basi akhoi gi Manipur da library gi system se masi yamna sothana leiba aduga bharat ki amadi prithvi gi saukhaliba library gi mong siga Manipur da leiba library gi mong siga yamna sothana hanthana leiba sida yarim kai khara do rasu Miam da mit na singhandana amadi leba ki lusingba mapi mapa oibri singsida library ki maruiba kanabase ma kharadang orasu khanghan bangam nanaba haidana aduga Manipur da library sakhalaknaba haidana ekoina sugumba seminar si sinjaba Navasandra and Family Enterprises ki anoba workshop ama tagil kolom lekaida MLA AK Mirabai na hangdukre thoramaduda Jila Parishad member oiramba S Merajau UBI Rims branch ki Chief Manager P. Pradip Kumar, NSIC Deputy Manager N. Ibetom Bisusarugya ke MLA AK Mirabai na Mai Paglaba Entrepreneur Oina Thabak Pangriba Singsu Thabak Piduna Senthok Lehelabadi Lamdam Masigi Sel Tumgi Phibam Phagat Handuna Chakatpa Mipal Tangdaba Lamdam Ama Ohenba Ngamgani Mapaldagi Miyoy Kaya Lamdam Sida Lagdaga Sel Tanba Ngamlaga Ekoina Senthok Leiti Haiduna Leithokpa Chumde Haike Tanzania aduna maki asumlaba model se lautuna lamda masigi auragriba naharon sing mayam ekoi chupam nongkhong khangda duna laidiba angau narba mayam sing ase masi ekoi matamga chunaba mawongda hariba asugulaba magi kusuga janaba mangonda bithoragriba expert oiraba magi trainer oiraba kaya sing aduna matamgi asugulaba income generate tawang amna bagi damakta kono bagi tangai padaba kaya sinado madumag Renault company gi anoba car capture ngasi Manipur ki da leiba company asigi showroom da Motor Private Limited ki proprietor ding thousand dimel na launch tokre athubu matam da anoba model gi gari ama su puthok lagani haina ding thousand dimel na phongdokhe November mapandagi numit humni chupna parliament manakta phamkiba achoba mifamda Manipur dagi saruk yaruba sing coordinating body of trade union Manipur na irawat vavanda taramna okre thoramaduda union gi chairman L Sotin Kumar convener case S Santa TUCC Manipur gi secretary KS Gyaneshwar UTUC Manipur gi secretary Manoranjan Susarukya ke L Sotin Kumar na sinmi singi khusuman gi damak makhatana mathang sahi gi January ahan bachayol dagi khongjang sangshinnaba sem saba loire haike Mi humudra ni pandi lupa kun dagi hena senthok leitre Manipur ki karmasari lising matpu le lising manunda karmasari lising humpu mukti lupa lising tara yaudana phangba ayamane adu khara mani achobu doctor will contract hawda lupa lakh amakai pi lising na yawi adu nomda kaya mantri mana MLA mana Hamada lupa la mari makai adu lo ina magi discretionary power mai makai lo la mangai betul adu mi kambo madi masih dia koi anak tu pangna kena bese masih samaj le da adu ba yap sati ba sai na bukai amai koi Wilram Charitable Trust and Ahinas Film Production na ningol chakobagi thorom amangarang Senjam Chirang Primary School da pangthokre Atopa Puruki Ningol Singna Fumlo Gram Panchayat ki area da mayum palakpa singbu akhanana chakobani sililang liba singi maiki dagi mase masal singda kudol tamke World Toilet Day gi tharom Imphal West Public Health Engineering Department asinduna ngasi Fayeng Gram Panchayat ka khusamnaraga Fayeng da pangthokre tharom aduda Pradhan Angom Shama Saki DWSC ki member secretary CS Lokendra amadi lamdam adongi miyoy kyana sarugya ke Tharongi sarukama oina Fayengda miyamgi sizinanaba toilet ama susake
District Legal Services Authority Tamenglongna Spring Charitable Trust ka khusamnaduna nongmagi oiba legal awareness thoram ama Gangluan Part 4 nungleibanda pangthukre thoram aduda church leader amasung khulgi authority leader singna saruk yake ambagi general secretary oiramba B Supriya amasung advocate Kaisam Danena resource person oina wangangke Legal Aid Clinic Senapatina Sinduna Legal Awareness Program ama Cycle Hill Town da pangthukre KSO Cycle Block Kusamnaduna Pangtoki Bataram Aduda Kuntranipan Subasam Rifles Cycle Gi Post Commander Major Munal Dongar District and Passenger Senapati Gi Dr. Santibala Kuki Inpi Cycle Gamkai Gi President Saimang Lufo Yauna Miyokana Sarukia K. How's it Tabaki Pau Lobirase? Ngasigi tabaki pawda Bank of Baroda gi specialist officer singlaw gadore masagi chahi kunma thoidagi yankai fawbagi manungda leiba graduate loirba singna December manga fawbagi manungda darkhast tarakpa yagani parikya center Guwahati da oigani hari CISF ki constable khara law gadore masagi chahi kulumdoi fawbagi manungda leiba metric pass tawraba mioi singna November gi tang kun fawbagi manungda darkhast tarakpa yagani hari Sports Kotada Northeastern Railway gi tongan ba fam khara logadore masagi chahi kun manga fawbagi manungda leiba yamdrabada 10+2 pass tawba sana khona ba haiba mioi singna November 19 fawbagi manungda darkhast tarakpa yagani hari mathaki paw singa sigi akupa marol babu parada leiba job center dagi khangba yagani matang sida thabaki paw loijare makata ba pawda All Manipur Football Association gi Assistant General Secretary Jyoti Moina thadorokpa cherol amagi matungina Association asina chathaduna lakpa 32 suba Manipur State League ta saruk yariba Sagolban United hariba league tournament asida saruk yahalaroi hari maruoina club asina amphagi chana kanglon gi wangmada thabak paikhalakpadagi association na kupna khanaraba matungda waribasi lobani haina cherol asina makha tare amaromda handa pangthokadoriba Manipur Sangai Festival asiga mari leinana exhibition football match ta saruk yanabagi damak nupi football sanaroi kun khangatle Kangalaba Sanaroi Singna Kumal Lampak Artificial Turf Ground da Lagtuna Manager Amadi Coach Oiriba S. Kumari Devi Amadi M. Ratan Kumar da report Tawanaba Kangale District Youth Affairs and Sports Office Tamenglongna Sinduna Lakliba November Kunmari Dagi Kunmanga Fauba District Level Youth Festival Pangtuk Lagani Saruk Yaningba Singna Akupamarol Office Asidagi Kangnaba Yagani Assam gi Silchar da ngarang dagi haungna pangthokpa Namami Barak Festival gi saruka mo oina ngase Silchar gi Gandhi Mela Ground da All Manipur Polo Association gi sanaroi singna polo exhibition match ama utkre Kaksing Kunyai Lekai da leiba Moirang Them Lokendro gi yumda Kaksing District Koko Association gi akhanaba general body mifam ama phamlaba matung ingsolis ngani tara nipal gi thopuna ba mioi taram duina saba committee ama semle hari KZ10 Singhana President M. Himat Singhana Secretary General Amadi M. Norendro na Treasurer oina khalle hari Taramatoi Suba Jadonang Memorial Football Tournament ingsolusingani tara taret ki ngasi sanakiba matching da langmang amadi namkhawlong goal amamam chanaduna draw chatkre namjingna gaijinglong bu goal ama sinoda jingkhulong amadi kalalong goal amamam da draw amadi Tuizang amadi langthabal chingthak goal amata chanadana draw chatkre Kaubru Sporting Supermaina amadi Saitu Youth Organization gi football game ama Citizang Village da hokre mafam adugi church ki pastor sing sanaroi singda pastor singna sanaroi singda sanabada changba machak mathum sing yenthoki football game asi coach Lamkholen Kipgen amadi assistant coach Hegin Kipgen na takpi tamibagi thabak chathare Makatana sanabagi pawben thawjandagi fangbigani Eastern Sporting Union Wangkhaina SSC Sektabu Maithiba Piduna Baby Susitra Junior Girls Football League ki winner oikre Imphal East District Football Association Sinduna Thasi ki tang taramari dagi team ahum Eastern Sporting Union Wangkhai KLYBC kunwa mangamadi SSC Sektana saruk yaduna Khuman Lampak Artificial Turf Ground satrakhiba Baby Susitra Junior Girls Football League ngasi loisan khre loisan bagi thoramda All Manipur Football Association ki Assistant General Secretary L Jyoti Moiroi
Imphal East District Football Association ki President ai Solanjoina Thoram Mapusing oike. Satarkiba League asigi ngasi sanakiba aroiba league mesta Eastern Sporting Union Wangkhaina SSC sektabu goal ani sinoda maitiba piduna winner oikibani. Match asida mai pakiba Eastern Sporting Union Wangkhai goal ani du Premila amadi Gracina match ki yankhai manga suba madi yankhai taruk suba minita sankibani. Winner oiraba Eastern Sporting Union Wangkhai da trophy galunana lupa lising ahum amadi runners up takiba SSC sektada Thoram Mapusingna lupa lising amapiduna pungning thagutkhi. Satarkiba League asida Eastern Sporting Union Wangkhaina match ama phong maithidana point taruk phangduna champion oikibani. SSC sektana match ani sanabada match ama mai paktuna point ahum amadi KLYDC konung mamangna match ama ta mai pakhidabadagi point ama ta phangkidre. India Bodybuilding and Fitness and Federation Sinduna Mamang Thagi October Tang Taro Humdiki Taramanga Pauba Indiana Yumbu Waiduna Mumbai de Pangtokiba Mr. Olympia Ambassador the Saruk Yaruba Manipur Masasing Opagitoram All Manipur Bodybuilding and Fitness Association Sinduna Kumalapak Sports Complex Leba Manipur Olympic Association Gi Conference Holder Pangtokre Thoramasida Minister L. Zainat Kumar, MLA Ice Dingo, All Manipur Bodybuilding and Fitness Association Gi Advisor Mr. India and Maifak Association Asigi, Founder General Secretary Amadi Advisor T. Navakumar Amadi, All Manipur Bodybuilding and Fitness Association Gi President M. Devensu Saruk Pangtokiba competition to the KG Marifugi Kangupta, Kurai Kongpal Degi, Hoji Hojik Nebi de Tabak Toriba, M. Robina, Mr. Olympia, M. Mr. Gi title Loki. Category sida Saruk Yakiba, the Zim Kakching Makalekagi, KSS Maradona na mga suba position. Hojik Nebi de Tabak Toriba, Hata Minutong Golapiti degi MD Awaz Khana, KG Samagi Kangupta, Saruk Yakiba Galunana, Irilbung Kalika degi, Hojik School of Bodybuilding Kwakaitilgi, TH Laima Sanuna, mga suba position taki. Manipur degi IBP Namadi M. Devena, India Tingvi Course Amadi Manager Oiki. Saruk Yaruba Madi title Laurugla Singda, Thoram Mapusingna Asam Kutor Port Sing Piduna Ponging Tawatki. Tangta Masanagi Lamda Sangnaraba, Sintapuren, Lakedraba Arke Sana Halgi, Samagatara Teresuba, Bard University Thoram, Tangta Sangen Yumnam Huidromda, Huyan Lalong Tangta Association Manipuna Sinduna Pangtokre. Thoramasida, Deputy Chief Minister Yumnam Joy Kumar, Tangta Federation of India Chief Advisor RK Asoba, Eastern Kalabidia Tangta Association Nomibungi, Sintapuren, KS Double Khaba, Kha Manipur Tangta Academy Wabugai Sintapuren, Y Amumacha, National People's Party General Secretary, Khuraijam Local Su Saruk Yakhe. Laikhidraba Sintapuren RK Sanahangi Samagatara Taresuba Bard Anniversary Thonangumari Lenana Hyderabad ki Telangana da Sahi Sigi January Kuntarukti Kumapun Pawa Pangtokiba Kulumdoi Suba National Thangta Competition UP gi Agrada Sahi Sigi Jungi Tang Taramanga de Gitaranipan Pawa Pangtokiba Taruk Suba Thangta Federation Cup Amadi Republic of Korea gi Singjuda Sahi Sigi September Kunitoi de Kunipan Pawa Pangtokiba Ahum Suba International Thangta Championship ta Saruk Yaruba Madi Medal Laurel Basanuri Singda Asam Pakudor Post Sing Piduna Punging Tawatki. Sunday Football Club Kudaibil Lampang na Sinduna Sahi Sige September Thagi Tang Tarataregi Team Tarahum Dine Gurmari Tongna Kaidutuna Kudaibil Lampang Lamsang Sports Complex Satarakiba Ahanba Sunday Cup ki Aruba Match Singasi Tabaspa Tabungko Ground da Lucian Kre Lucian Bagi Thoramda State Planning Board ki Deputy Chairman S. Rajen Khansari Sugar Factory Manipur ki Assistant General Manager Maimum Irabot Langon Chemist ki Proprietor Hawaibam Bikram Mamadi Jawaharlal Nehru Manipur Dance Academy Guru T.I. Sudhirna Thoram Mapusing Oiki Satarkiba Kabasigi Ngasi Sanakiba Aruba Metsa Always Friend na Aruni Enterprise Bu Penalty ta Gol Manga Om na Mighty Piduna Champion Oikre Winner Oikiba Always Friend da Memento Galoina na Lupalising Yankai Runners up Takiba Arun Enterprise Memento Galoina na Lupalising Contra Thoram Mapusing na Kusinaki Manipur MSR Bodybuilding Association Sinduna Jem Honda Nepal Swa Mr. Kangnipak Pangtokre Pangtokipa competition aduda LP Gym Thongam Lekai Peba Medhazid Amadi ASK Gym Kaksingi KSS Kheltana Ahanba Amadi Anisuba Takre Centimeters Sa Magumpunipalgi Mataki Kanglopta LP Gym Thongam Lekai
पेबम मेधाजिना अहानबा केबीबी जिम तेरा सापम लेरकी मारादोना युमनामना अनिसुबा अमदी जोय फिटनेस सेंटर की एम चैनाना अहुम सुबु पोजिशन ताखी सेंटीमीटर सामु हुंपुनिपाल मखागी कांगलुपता एएस के जिम कक्सिंगी के एसएस खेलतन अहानबा जिम असिकी वाई धनजिना अनिसुबा अमदी द जिम कक्सिंगी नावरेम सिंगलेना अहुम सुबु पोजिशन ताखी थागचरी मका तावा पाउदा ngasi nongmagi oiba ingasagi pau ngasi gi oiki pai ngasi gi pauda ICAR lampel patgi prepa paugi matungina ngasi gi khwaidigi sakhiba celsius degree 38.3 khwaidigi ingba celsius degree 18 Nuksite yawa ising menil gisang ayuk dasada marputara ni toy nuktil dasada humputaru oike ngasi nong sukide Hauziaroi badamaroi bapa mukhana Atop leibak ki miyoy sing yauna lamdam asigi tongan ba furuk ki miyoy sing na saruk yaba sangai run half marathon pangthukre Manipur sangai festival ki curtain raiser thoram chief minister N Biren na kebul lamjau da hodokre amadi Bharat ki apunba ki saktam sakarna ba honariba singi manungda Indira Gandhi su amani haina hana ki chief minister Okram Ibovina phongdokre Ngasi guna dia STV na pizza pau matang solution jare mieng tabiri basing bo mukahana khurum jare Lakriba November ki tang taruk hiyangai ki kungani pani pan basagol se namita austi sanjay lokha charaga lakriba November ki tang kungamari poinu ki taruk ni pan ba irai namita lai khidrabi gi jira usab din thokle upalaksa asida brahman vaishnav ahallaman marup mapang ise esal khwai khibigna matam sana lengbidak tuna harinam sarban tawina ba ISTV ki thongda noluksari basing yomnam jila mapuroi ba